Manipuri poni hinghanna bohana bada thengnari ba khudong chadaba sing asina maram oiraga lamdam asibu malemda masaktak liba polo masana mangkhigadra haibagi achauba akiba ama lakli poni amadi polo bunung sibiri ba pumbana amatta oina punsinduna laingaki policy program sembada yaushinba matam oire haina Manipur Pony Society gi President Professor C.H. Priyoranjan na thamlakli wafam se ngasi Iran Pham Thongkhong Community Hall da pangthokiba Jinkhai Hunba Polo Club ki Kuntrarak Suba Foundation Day gi Thauram Gamari Lainana Phongdukhibani Professor C.H. Priyoranjan na Manipur gi Polo masana asi India government na unique selling point oina state asi masak takna ba paikhat kadoriba thaurang asina polo gi afaba tungi lambi amadi oirakpa yai adubu aikhoina checkson ba amadi changi State government nasu mateng pangduna polo masak takpa oina margin chingda polo gi mitam khinkhiba loina na manak nakna polo playground semgalak liba asina international gi thakta sanabada chawna mateng oiragani Jinkhai Hunba Polo Club lamdam asida polo gi iho ama nauna sagatuna masana asibu hingatna bohanabada mairong yariba club amani haikhi Ngasiki Thauramada, Manipur Horse Riding Polo Association gi former President S. Buddhachandra, Top Nauriagi, Jila Parisato Ramba Khetri Tama, Pradhan M. Dinachandra, Veterinary Doctor Dr. Nishita, Manipur Horse Riding Polo Association gi member Singsu Sarukyaki. Polo the Huzik Pesa, Tadare Herega, Polo is sustainable or you matan hinjaba, Namnanaba, Polo Giponi say, you will have a club run to Namnano Miogotore, not the Nai Pasasiram Tadaraga, Club to Labagi, Toinugis my lady Natragasu, Hazana Labor, professional Loiba, player Hova, Pesa Peter, Labing Matamni, Sagon Baula, Marimanga, Lady Matam. Masiki Kongsada Sida, Chinkai Polo Club Sigacho, Taudang Yauki, Manipurda, Toinugi, Chinkai on the Polo Clubs, the Sagongi, Factory, Polo Player Gi, Factory. Jinkhai Hunbada, I Sakti Paige, I Power Paige, I Pologi Mareng Band, the Lepe Herga, Mingchat, Luxage, I say Paige, Haibu Wakalon Karing the lady, Maduni, Jinkhai will give Magunas. Government Karitauri, Huzik Tia, put among the players in the Loina of Power, Zikaino, Polosi Hingadra, Masik Wakalon lay.